ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯥꯒꯗꯕ ꯑꯅꯥꯕ ꯑꯃꯠꯇ ꯂꯩꯇꯦ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯈꯣꯡꯊꯥꯡ ꯆꯨꯝꯅ ꯊꯥꯡꯕ ꯇꯥꯔꯒꯗꯤ ꯍꯥꯏ ꯃꯌꯥꯝ ꯑꯩ ꯏꯁꯥꯃꯛ ꯔꯥꯃꯦꯁ꯭ꯋꯔ ꯊꯣꯛꯆꯣꯝ ꯅꯥꯏꯁ ꯑꯦꯟड ꯋꯥꯏꯁ ꯑꯦꯛꯁꯄꯔꯠ ꯑꯦꯟड ꯃꯦꯗꯤꯀꯦꯜ ꯅ꯭ꯌꯨꯇ꯭ꯔꯤꯁꯅꯤꯁ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯑꯩꯈꯣꯏ ꯊꯥꯏꯔꯣꯏꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯍꯜꯂꯛꯄꯒꯤ ꯃꯔꯝꯁꯤꯡ ꯑꯗꯨ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯃꯃꯨꯠ ꯇꯥꯅ ꯈꯪꯃꯤꯟꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯌꯨ ꯊꯥꯏꯔꯣꯏꯗ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯉꯛꯁꯝꯁꯤꯗ ꯌꯥꯎꯕ ꯀꯨꯔꯥꯛꯀꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯗꯨꯒꯨꯝꯕ ꯒ꯭ꯂꯥꯟ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯊꯥꯏꯔꯣꯏꯗꯀꯤ ꯒ꯭ꯂꯥꯟ ꯑꯁꯤꯗ ꯅꯥꯍꯟꯕ ꯀꯃꯟ ꯑꯣꯏꯅ ꯗꯤꯖꯤꯖ ꯑꯅꯤꯅꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯄꯣꯊꯥꯏꯔꯣꯏꯗꯤꯖꯝ ꯑꯃꯗꯤ ꯍꯥꯏꯄꯔꯊꯥꯏꯔꯣꯏꯗꯤꯖꯝ ꯍꯥꯏꯔꯤꯕꯁꯤꯅꯤ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯃꯈꯜ ꯑꯅꯤ ꯑꯁꯤ ꯅꯥꯍꯜꯂꯛꯄꯒꯤ ꯃꯔꯝꯁꯤꯡ ꯍꯥꯏꯕꯗꯤ ꯀꯣꯖꯦꯁꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯍꯥꯏꯄꯣꯊꯥꯏꯔꯣꯏꯗꯤꯖꯝ ꯀꯔꯝꯅ ꯑꯣꯏꯍꯜꯂꯛꯏ ꯍꯥꯏꯕꯗꯨ ꯅꯩꯅꯃꯤꯟꯅꯁꯤ ꯍꯥꯏꯄꯣꯊꯥꯏꯔꯣꯏꯗꯤꯖꯝ ꯑꯣꯏꯍꯜꯂꯛꯄꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯥꯟꯕ ꯃꯔꯝꯁꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁ꯭ꯇꯥꯏꯜ ꯑꯁꯤ ꯁꯣꯏꯕꯗꯒꯤꯅꯤ ꯍꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗꯤ ꯆꯥꯛꯆꯥ ꯏꯊꯛ ꯁꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯥꯏꯔꯤꯕ ꯊꯥꯏꯔꯣꯏꯗꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯑꯩꯈꯣꯏꯗ ꯃꯔꯨꯑꯣꯏꯅ ꯊꯣꯛꯍꯜꯂꯛꯄꯅꯤ ꯃꯔꯨꯑꯣꯏꯅ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯁꯤ ꯑꯩꯈꯣꯏꯅ ꯑꯣꯇꯣ ꯏꯝꯃ꯭ꯌꯨꯟ ꯗꯤꯖꯤꯖꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯊꯣꯛꯍꯜꯂꯛꯄ ꯑꯗꯨꯒꯨꯝꯕ ꯂꯩꯅꯥ ꯃꯈꯜ ꯑꯃꯅꯤ ꯑꯣꯇꯣ ꯏꯝꯃ꯭ꯌꯨꯟ ꯗꯤꯖꯤꯖ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯃꯛꯀꯤ ꯊꯥꯏꯔꯣꯏꯗꯀꯤ ꯁꯦꯜꯗ ꯂꯟꯗꯥꯔꯛꯇꯨꯅ ꯊꯣꯛꯍꯟꯕ ꯑꯗꯨꯒꯨꯝꯕ ꯑꯃꯥꯡ ꯑꯇꯥ ꯑꯗꯨꯅ ꯑꯣꯏꯍꯜꯂꯛꯄ ꯑꯗꯨꯒꯨꯝꯕ ꯂꯩꯅꯥ ꯃꯈꯜ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯑꯣꯇꯣ ꯏꯝꯃ꯭ꯌꯨꯟ ꯗꯤꯖꯤꯖ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯁꯤꯃꯣꯇꯣꯁ ꯗꯤꯖꯤꯖ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯊꯥꯏꯔꯣꯏꯗꯀꯤ ꯒ꯭ꯂꯥꯟꯅ ꯄꯨꯊꯣꯛꯂꯤꯕ ꯊꯥꯏꯔꯣꯏꯗ ꯍꯣꯔꯃꯣꯟ ꯑꯁꯤ ꯃꯥꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯆꯥꯡꯗꯒꯤ ꯍꯟꯊꯅ ꯄꯨꯊꯣꯔꯛꯄ ꯑꯗꯨꯕꯨꯅꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯗ ꯑꯣꯇꯣ ꯏꯝꯃ꯭ꯌꯨꯟ ꯗꯤꯖꯤꯖ ꯊꯣꯛꯂꯛꯄꯒꯤ ꯃꯔꯝꯗꯤ ꯑꯦꯅꯤꯃꯦꯜ ꯄ꯭ꯔꯣꯇꯤꯟꯒꯤ ꯆꯥꯡ ꯀꯥ ꯍꯦꯟꯅ ꯌꯥꯝꯅ ꯁꯤꯖꯤꯟꯅꯕꯗꯒꯤ ꯑꯣꯏꯔꯛꯄ ꯑꯗꯨꯒꯨꯝꯕ ꯑꯅꯥꯕ ꯃꯈꯜ ꯑꯃꯅꯤ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯍꯥꯏꯄꯣꯊꯥꯏꯔꯣꯏꯗꯤꯖꯝ ꯑꯣꯏꯔꯛꯄꯒꯤ ꯃꯔꯝꯁꯤ ꯑꯩꯈꯣꯏꯅ ꯊꯥꯏꯔꯣꯏꯗꯀꯤ ꯒ꯭ꯂꯥꯟꯕꯨ ꯁꯔꯖꯔꯤ ꯇꯧꯗꯨꯅ ꯂꯧꯊꯣꯛꯄ ꯃꯁꯤꯗꯒꯤꯁꯨ ꯑꯣꯏꯔꯛꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯀꯟꯗꯤꯁꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯍꯥꯏꯄꯣꯊꯥꯏꯔꯣꯏꯗꯤꯖꯝꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤ ꯍꯤꯡꯕ ꯇꯥꯍꯜꯂꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯊꯥꯏꯔꯣꯏꯗꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯔꯦꯗꯤꯌꯦꯁꯟ ꯊꯦꯔꯥꯄꯤꯒꯨꯝꯕ ꯇꯧꯕꯁꯤꯅꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯄꯣꯊꯥꯏꯔꯣꯏꯗꯤꯖꯝ ꯑꯣꯏꯔꯛꯄꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏꯍꯜꯂꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯑꯥꯏꯑꯣꯗꯤꯟꯒꯤ ꯆꯥꯡ ꯋꯥꯊꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯄꯣꯊꯥꯏꯔꯣꯏꯗꯤꯖꯝ ꯊꯣꯛꯍꯜꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯥꯏꯑꯣꯗꯤꯟ ꯃꯔꯥꯡ ꯀꯥꯏꯅ ꯆꯥꯕꯒꯤ ꯇꯉꯥꯏꯐꯗꯕ ꯑꯃ ꯂꯩ ꯇꯧꯕꯇꯕꯨ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯥꯏꯑꯣꯗꯤꯟ ꯁꯣꯜꯠ ꯍꯥꯏꯅ ꯍꯧꯖꯤꯛ ꯀꯃꯟ ꯑꯣꯏꯅ ꯃꯌꯥꯝꯅ ꯁꯤꯖꯤꯟꯅꯔꯤꯕ ꯍꯥꯏꯔꯤꯕ ꯊꯨꯝ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯥꯏꯑꯣꯗꯤꯟꯒꯤ ꯗꯤꯐꯤꯁꯦꯟꯁꯤ ꯑꯣꯏꯔꯛꯄ ꯑꯗꯨ ꯑꯩꯈꯣꯏꯅ ꯐꯍꯟꯒꯅꯤ ꯍꯥꯏꯅ ꯈꯟꯕ ꯇꯥꯔꯒꯗꯤ ꯃꯗꯨꯁꯨ ꯌꯥꯝꯅ ꯂꯥꯟꯕ ꯋꯥꯈꯜꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕ ꯑꯥꯏꯑꯣꯗꯤꯟ ꯑꯁꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯊꯨꯝꯒꯤ ꯄꯦꯀꯦꯠ ꯑꯗꯨꯗꯒꯤ ꯂꯥꯛꯏꯕ ꯑꯥꯏꯑꯣꯗꯤꯟ ꯑꯗꯨ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕ ꯑꯥꯏꯑꯣꯗꯤꯟ ꯑꯁꯤ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯊꯛꯂꯤꯕ ꯆꯤꯟꯖꯥꯛꯁꯤꯡ ꯍꯥꯏꯕꯗꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯃꯅꯥ ꯃꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯆꯥꯔꯀꯥꯟꯗ ꯃꯗꯨꯗꯒꯤ ꯂꯥꯛꯄ ꯑꯥꯏꯑꯣꯗꯤꯟ ꯑꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕꯁꯤ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯄꯤꯇ꯭ꯌꯨꯇꯔꯤ ꯒ꯭ꯂꯥꯟꯗ ꯑꯅꯥꯕꯁꯤꯡ ꯂꯩꯔꯛꯄ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯍꯥꯏꯄꯣꯊꯥꯏꯔꯣꯏꯗꯤꯖꯝꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯑꯩꯈꯣꯏꯗ ꯊꯣꯛꯂꯛꯅꯕꯒꯤ ꯃꯔꯝ ꯑꯃꯁꯨ ꯑꯗꯨꯝ ꯑꯣꯏꯍꯜꯂꯤ ꯄꯤꯇ꯭ꯌꯨꯇꯔꯤ ꯒ꯭ꯂꯥꯟ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯒꯤ ꯁꯔꯨꯛꯇ ꯌꯥꯎꯕ ꯑꯗꯨꯒꯨꯝꯕ ꯒ꯭ꯂꯥꯟ ꯑꯃꯅꯤ ꯃꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯒ꯭ꯂꯥꯟ ꯑꯃꯅꯤ ꯃꯁꯤꯅ ꯄꯨꯊꯣꯔꯛꯂꯤꯕ ꯍꯣꯔꯃꯣꯟ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯐꯪꯁꯟꯁꯤꯡ ꯇꯧꯍꯟꯕꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯍꯣꯔꯃꯣꯟ ꯃꯈꯜ ꯑꯃꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯄꯤꯇ꯭ꯌꯨꯇꯔꯤ ꯒ꯭ꯂꯥꯟ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯑꯅꯥꯕ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯄꯨꯊꯣꯔꯛꯂꯤꯕ ꯍꯣꯔꯃꯣꯟ ꯑꯗꯨ ꯆꯥꯡ ꯅꯥꯏꯅ ꯄꯨꯊꯣꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯊꯥꯏꯔꯣꯏꯗ ꯒ꯭ꯂꯥꯟꯗꯁꯨ ꯏꯐꯦꯛ ꯂꯥꯛꯄꯅꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯥꯏꯔꯤꯕ ꯍꯥꯏꯄꯣꯊꯥꯏꯔꯣꯏꯗꯤꯖꯝ ꯍꯥꯏꯔꯤꯕ ꯑꯅꯥꯕ ꯁꯤꯒꯨꯝꯕꯁꯤꯗꯁꯨ ꯌꯥꯝꯅ ꯍꯦꯟꯅ ꯃꯇꯦꯡ ꯄꯥꯡꯍꯜꯂꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯒꯅꯦꯟꯁꯤ ꯇꯥꯏꯝꯗꯁꯨ ꯍꯥꯏꯔꯤꯕ ꯍꯥꯏꯄꯣꯊꯥꯏꯔꯣꯏꯗꯤꯖꯝꯒꯤ ꯀꯦꯁꯁꯦ ꯑꯗꯨꯝ ꯊꯦꯡꯅꯩ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯤꯔꯣꯜꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯍꯣꯔꯃꯣꯟꯁꯤꯡ ꯑꯁꯤ ꯆꯦꯟꯖ ꯇꯧꯔꯛꯏ ꯍꯥꯏꯔꯤꯕ ꯆꯦꯟꯖ ꯇꯧꯔꯛꯄꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯊꯥꯏꯔꯣꯏꯗꯀꯤ ꯍꯣꯔꯃꯣꯟ ꯄꯨꯊꯣꯛꯄꯗꯁꯨ ꯃꯍꯥꯛꯅ ꯑꯀꯥꯏꯕ ꯈꯔ ꯄꯤꯔꯛꯄ ꯑꯣꯏꯅ ꯎꯕꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯒꯅꯦꯟꯁꯤꯒꯤ ꯃꯇꯝꯗ ꯊꯥꯏꯔꯣꯏꯗꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯊꯣꯏꯅ ꯍꯦꯟꯅ ꯋꯥꯕꯤꯔꯒꯅꯨ ꯗꯤꯂꯤꯚꯔꯤ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯍꯣꯔꯃꯣꯟꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨ ꯑꯃꯨꯛ ꯔꯤꯚꯔꯁ ꯇꯧꯍꯜꯂꯛꯇꯨꯅ ꯑꯃꯨꯛ ꯐꯍꯜꯂꯛꯀꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯇꯧꯕꯇꯕꯨ ꯑꯩꯅ ꯉꯁꯥꯏ ꯃꯃꯥꯡꯗ ꯍꯥꯏꯖꯈꯤꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗꯤ ꯆꯥꯛꯆꯥ ꯏꯊꯛꯇꯤ ꯃꯑꯣꯡ ꯆꯨꯝꯅ ꯍꯤꯡꯕ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯇꯉꯥꯏ ꯐꯗꯦ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯍꯥꯏꯄꯣꯊꯥꯏꯔꯣꯏꯗꯤꯖꯝ ꯑꯣꯏꯍꯜꯂꯛꯄꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯃꯦꯗꯤꯀꯦꯁꯟꯁꯤꯗꯒꯤꯁꯨ ꯑꯃꯅꯦꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯅꯥꯔꯛ ꯌꯦꯛꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡꯁꯦ ꯃꯁꯤꯅꯁꯨ ꯑꯩꯈꯣꯏꯅ ꯊꯥꯏꯔꯣꯏꯗ ꯒ꯭ꯂꯥꯟꯗ ꯑꯀꯥꯏꯕ ꯄꯤꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯥꯏꯔꯤꯕ ꯍꯥꯏꯄꯣꯊꯥꯏꯔꯣꯏꯗꯤꯖꯝꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯁꯤ ꯊꯦꯡꯅꯔꯛꯄ ꯌꯥꯏ ꯃꯈꯥ ꯇꯥꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯤ ꯍꯥꯏꯄꯔꯊꯥꯏꯔꯣꯏꯗꯤꯖꯝ ꯀꯔꯝꯅ ꯑꯣꯏꯔꯛꯏ ꯍꯥꯏꯕꯗꯨ ꯍꯥꯏꯄꯔꯊꯥꯏꯔꯣꯏꯗꯤꯖꯝ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯊꯥꯏꯔꯣꯏꯗ ꯒ꯭ꯂꯥꯟꯅ ꯄꯨꯊꯣꯛꯏꯕ
thyroid hormone adu magi puthokadaba changdagi ka hena puthokpa adubuni hairiba problem asi karamna oheli haibadu aikoi hoji yengminasi hairiba problem asi su aikoi gi punsi mahing amadi chakchai tak choibadagi oirakpa adugumba anaba makhal amani haibadi aikoi na masi su maru oina autoimmune disease na thoanba adugumba anaba makhal amani maru oina aikoi na Graves disease haina khangnaba haibadi aikoi gi thyroid gland na puthoiba hormone asi mahaki darkar oiba changdagi ka hena puthorokpa asibuni loinana aikoina thyroiditis haibadi aikoina inflammation tholokpa aikogi thyroid gland sida maru oina viral infection thon mana maram oirakanda hairiba problem asi oiri loinana aikoina karigumba kanda medication sizinabadagi su hairiba problem asi aikoida oheli loinana aikoina thyroid nodules na maram oirakanda hairiba hyperthyroidism asi oiraknabagi maram amasu oi haibadi aikogi thyroid ki gland da cancer makti nataba adubu hoigi thyroid ki gland si magi leigedaba changdagi hena growth si thuna yangna henkalakpana maram oirakanda aikogi thyroid ki activity si overactive oirakpana maram oirakanda hairiba hyperthyroidism ki problem asi ohelakpa ya loinana aikoina hyperthyroidism oirakpagi maram se aikoina iodine si chang hena sizinarpa taragadi hairiba problem asi su thohaleba haibadi aikoina ngasigi aikogi hingliba punsi mahing asida aikoina chariba iodine chang che aduki matik high oyeba haibadi aikoina hujik chanariba processed food ki potsing ase maruoina masi high iodine ngaktaneba maruoina aikoina hujik thungi chang yamna ka hena chabasi su aikoina hairiba problem asi laknanabagi khwaidagi achoba maram amani haina thamjage loinana aikoina yamna toina thengnaba hyperthyroidism oirakpagi condition amadi aikoina thyroid ki problem leire haiduna thyroid ki hidak chariba mioi singsida yamna toina thengnaba adugumba laina makhal amani loinana aikoina pituitary gland tumor oirakpana maram oirakanda su aikoina hyperthyroidism asi oirei loinana hyperthyroidism ki problem asi aikoina kamal loina yamna hena thengnaba si aikoina nupa amadi nupi ani si yengnarpa matamda nupi dana khara hena thengnai aduna aina mayamda haijaningbadi aikoina hyperthyroidism bu oiro hypothyroidism bu oiro hairiba anaba sing ase aikoina lahaloige haiba taragadi khwaidagi maru oina aikoina cheksingadaba che aikoigi chakchai thak amadi punsi mahing asineba haibadi aina hairiba anaba sing ase oirakpagi aina maram mayam ama pijaragasu hairiba mayam se masi ohelakpai khwaidagi maru oiba maramdi aikoigi punsi mahing amadi chakchai thak soibadagineba aduna aina matang sida lakchaningiba wafamdi aikoina matam punamakta aikoigi punsi mahing amadi chakchai thak yamna chumna chatpa haibase khwaidagi hena phaba adugumba step amani haina thamjage loinana hairiba thyroid ki problem asidagi aikoina punsi mahing amadi chakchai thak karamna semlakanda aikoina masidagi ngakthokpa ngamgadage haibadu aigi mathangi video da ai soidana haijarake aduna loisalakpasida aina mayamda haijaninglibadi aikoi miyoibada nariba anaba khudingmakki haurakphamse 70% di aikoi chakchai thak amadi punsi mahing soibadagineba aduna aikoina chakchai thak amadi punsi mahing se masi khatang chemtokpa matamda aikoida nariba anaba mayamdagi ngakthokpa ngamgani haibasisu ngasigi video asida ai mayamda thamjage aduna aikoina punsi mahing amadi chakchai thak karamna semtokadage haibadu aigi mathangi video da amuk aikoi nainaminasi loinana aikoi hakchang phaba misak ama oibaga loinana afaba samaj ama semnanaba honaminasi hairaga ngasigi video asi matang asida loisinjarage Kangleipak Imana yaifare